Akasbani Imphal, Wahingbom Rajesh na pau pazari. Manipur ki mapam kaya haujiksu ising isaw gi awaba mayoknari. Iril Turel, Imphal Turel, Kongba amasung Thobal Turel gi Torban Kaiba amadi ising pathoropadi Imphal East, Imphal West, Thobal amasung Kaksing Jila gi mapam kaya haujiksu ising thumjili. Torban Kai kiba mapam sing thingnaba sarkar amadi miyamna kanna honari. Thobal Jila gi maibam konjinda mapam ahumda Imphal Turen Torban Kaibadigi maibam Uchiwa, maibam konjin Khelakong, Uchiwa Wangma, Thobal Laisang Them amadi Thodamda ising thumjin kibagalonina nauna isaw thokle. Thodam amasung Laisang Them kong manungda yum yangkhairom thumjin badanatana ngagi pham amasung lofong kya isingna thumjin kre. Laisang Them kong manungda leiba community hall ani amasung maira sang amada imung kunthra rongi myoising khudaki leinaba relief camp hang kre. Imphal East Jila gi Lamlai Bidhan Sabha Kendra gi manung chana leiba mafam singdasu ngasisu makhatana ising thumbagi phibam mayoknari. Nong na maram oiduna Lamlai gi maruiba lokol singi phok salamdaida ising thumjin kibadagi lomi singna low loklarodra haibagi mi paiba phaunari. Kongba Turel gi Khetri awang laikai mapada ising pathaba adu miyamna honaduna thingjinba ngamle hairi. Swasthya Nari Sasak Paribar Abhiyan Manipur gi Rajyapal Ajay Kumar Balana ngasi Imphal West Jila gi Kumbong Community Health Center da hogdokre. Thoramda wangang bada Rajyapal hai nupi singi haksel phagalaba matamda imung adu mapangal kangkhat amang ngangani. Thoramda wangang bada Rajya gi Chief Secretary Dr. Punit Kumar Goel hai nupi singi haksel da sel thadaba haibasi lebak asigi tungi lambida sel thadabaga chap manai. Mang hai hiram kudimakta phanabagidamag haksang amasung wakal phana thamba haibasi yamnamak tangai phade. Thoramduda Konthokjom Kendra gi MLA Dr. Sapam Ranjan Singh Saruk Yaki. Hogdopagi thorungi saruk amo oina stall kunthra hena hangduna nupi singbu laingbagi khudongchaba phanganki. Swasthya Nari Sasak Paribar Abhiyan gi hogdopagi thoram Imphal gi Khwairaman Kaithela chu pangtoki thoramduda RIMS ki Director Professor G Sunil Kumar Sharma na chingba saruk yaki. Thoramgi saruk amo oina RIMS Imphal na Khwairaman Ima Kaithel Joint Coordinating Committee for Peace ka kusamaduna Abhiyan asigi makhada mega health camp amasu pangtoki. Camp adu specialist kamarum na saruk yabaga loinana nupi chawnga nipan lom layengki. Akhil Bharatiya Terapan Yubak Parishad amasung Terapan Yubak Parishad Manipur gi Toksil makada mioi humpunthoi romna idan tauki. Thakaya Machathakadaba Swasthya Hi Seva Campaign RIMS Imphal dasu Institute asigi Director Professor G Sunil Kumar Sharma na hogdokre. Thorongi saruk awina Director na luchingduna Swasthya Hi Seva gi wasak lauki. Regional Institute of Medical Sciences RIMS Imphal na ngasi World Patient Safety Day lising ani kun mga pangtokre. Building a culture of safety in healthcare haibahiram da pangtokiba thoram asigi maroiba pandamdi patient singbo asoi angam thondanaba miyambu hena khangan ba haibasini. Thoram da RIMS ki Director Professor G Sunil Kumar Sharma, Medical Superintendent Professor N Sanjeev Singh, SAP 25-26 kaya kalki Nodal Officer Dr. Yengkom Gobindaraj Singh, RIMS ki Chief Nursing Officer M. Ibehman na chingba saruk yaki. Rajya ki Directorate of Handloom and Textile ki Director Elangbam Jiten Singh na hairi Kendra Sarkar ki anogba GST reform asina handloom amasung handicraft ki weavers sing artisans sing da chawna kanaba piragani masina kaithel yoliba pot sing line leiduna sinaba ngamalagani. Akasbani Imphal da Siri Jiten hai Bharat na English ani kuntra phawbada mapan lamda textile ki pothok $1 billion chahum yangkai thadoknaba pandam thamliba asi phangbada anogba GST reform asina chawna mateng oibatanatana malim gi kaithel chawna phida kan ngamlagani. Siri Jiten hai handloom amasung handicraft ki masak khangdoklaba polam kunthra tarukta lauramba GST chada tarani thoidigi chada mangada handare masida natana man made fiber amasung yarn da lauramba GST chada tarani pandigi mangada amasung chada tarani thoidigi chada mangada hanthare. Mathang thagi ani Gandhi Jayanti numit phawba chathagadaba Swasthya Hi Seva Campaign ngasi Kendra gi Minority Affairs Mantraloy na sinduna hogdokre. Campaign adu Kendra gi Parliamentary Affairs Mantri Kiren Rijuna leba ki konung Delhi leba Gurudwara Bangla Sahib tigi hogdokki. Thoramdu da miyam puna Swasthya gi wasak lominaki thoromgi saruk amo oina Mantri na Safai Mitra Suraksha Sivir hogdokki amasung Safai Mitra singda Safai Kit Singh yentokki. Kendra ki Seltu Mantri Nirmala Sitaraman hairi anogba GST reform asina tax hantaduna lupa koti lakh ani rongi miyam gi sempam kan bangamlagani. Visakhapatnam da ngasi next generation GST reform gi matang da pangthokpa outreach program da wangang da mantri nai anogba tax system chada manga amasung chada trani pan loba asina miyam gi nongma da changba polam sing leibagi awaba hanthan bangamlagani. Pau loijare.